ꯃꯤꯡ ꯑꯣꯏꯅ ꯑꯩꯅ ꯍꯪꯒꯠꯆꯔꯕꯗ ꯀꯣꯔꯧ ꯉꯥꯟꯕ ꯍꯥꯏꯕꯤꯕ ꯋꯥꯐꯝꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯀꯥꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯥꯛꯏꯕ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯉꯥꯡꯕꯤꯔꯤꯁꯤ ꯀꯗꯥꯏꯗ ꯃꯥꯏꯒꯣꯟꯁꯦ ꯆꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇ ꯈꯪꯃꯤꯟꯅꯗ꯭ꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯑꯗꯥ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯄꯨꯡꯍꯥꯏꯗ ꯍꯥꯏꯅꯕ ngasi warba matamda siraba matamda kanana mafamse lepigi kana ka tobigi haibasi singse amata leinadre ngasi habsi mangai heyingsu mangai matungsu mangai angam mathau kharana ka tobu tawba pulai tawba nana hawjiksi miyobagi belu leraktraba matamgi type tawba na chiraba matamdana tada mama ikura itone haigumba akoigi miyoiba akoina hingbada khwade taka oriba taksi kasi haibase mangi bidum tawre ngasi akoina supplement ni thamdarise ado moiga ina supplement pibada mokasu harauni leite ama tawni leite ado summi ngasi se imaleba idamdam se kangkhong chaire phun chaire waraba matamdana matamdana kai hai hojina kari hai hayengna kari haini hachina kari haigadage je khoi khangde hojik ware tare maya punamak magi thokpada kanamta da conclusion amta pibisu ngamde akoina kayemta karibu oidana karibu tawdana sigmo haisi platform thoktra ngangduno haibase aisu isana bu khangde adubu asengbudi haigane poadi asengba mi amoina hingane ngasi tawgiba thabak uriba singse akoisu punamak haibamdi thokpone mana si tawgi haibasiti ni punamak haigedawne noina sugai haide si haibada kari kaige akoi punamak haiba yadro ne youtuber sing ne punamak su noina pamisi karino hab manipurda leiriba youtuber oiningba natra oiningdaba punamak na su sifai natra phate hebadi akoi su haiba yaidana hauji kare karagu mana video amaka tholakpagi lose oiba mayam thole masibu kanana thadorino masibu thibine bu kana leirige malayam si ngasi tamthi bu thodok mayam thoktro migi pesa lairaba bidu dagi ina khumde nupi ma karai jane imphal manungda nomena mangta hatopi ramete nei kana thigai thiba phangige ane YouTuber ni ngatang leiraga machin thiba pang angchele ama tawchele ai nupi gi naked over video mayam tha akhoi yengde hainade adu si kana tawino adu noina sumaina tawga cyber se kana no cyber sibu kana tet tawri kana na tek tawri adu kaino akhoi ju khangdre akoi manipur da leiriba sinaw sing sisu angakpo ngakta tare habanida angakpo ngakta tare habadi hojik si nei video thado ekote aduna amuk thado aduna da amuk thado haini adu kai kana dori imale ba iramdam si azuk ija cho kai kana deno ngasi korongan ba hairiba ai naunupa natraga iyamba ai brother ichinaw oirambe aina kitang halamdaw mali maguma phaba ngambu taibona kana leirangmudi mana tawi thabok sibu kai thabok magi benefit kai yawge masi hairu tagadi ai magi misang changi adu tawi ai YouTuber sunnate asingmado haigana noina asing basum amtabu haiba yadadi kai dawdorige habanida ma ngasi tawriba thabak singsibu kaida soibu yawge ai magi michu nate amasu nate ai di manipur macha moina highway wana mana kai thabakta kari asobi yawgi belege thoning da bo thodok ama thokre adu kana na koina hawru belege akoina kana da lalu bo kari kari belege
Magi maran karino adu ma nonda mayam charges thangkatnaba magi manaba ma khoi jawminaba dei charges thangkatli kana amtana mitei mu cham tholoktana thangkaliba charges sita yaningi yaningdi kana na haiba lege ningjangumada kiye masiguma waise libasi nuaite nakoi imale bakse nungsibadi saba imale bakse nungsiba yaudaba ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯉꯥꯡꯗꯣꯏꯅꯣ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤ ꯃꯣꯕꯥꯏꯜ ꯄꯥꯏꯕꯅꯤꯅ ꯃꯣꯕꯥꯏꯜꯗ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯁꯤꯡꯁꯤꯗ ꯑꯗꯨ ꯐꯣꯡꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯉꯥꯡꯈꯩ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯕ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯅꯣꯡꯃꯇ ꯃꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯃꯣꯏ ꯀꯔꯤ ꯋꯥꯔꯤ ꯀꯝꯗꯧꯔꯤꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯀꯅꯥꯝꯇꯅ ꯃꯣꯏꯗ ꯍꯪꯕ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯂꯩꯒꯦ ꯃꯤꯅꯨꯡꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯁꯥꯗ꯭ꯔꯣ ꯃꯤꯅꯨꯡꯁꯤꯗꯤ ꯃꯆꯦꯠꯐꯥꯎ ꯌꯥꯎꯗꯅ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯉꯁꯤ ꯅꯤꯡꯁꯤꯡꯉꯦ ꯂꯥꯏꯔꯕ ꯈꯛꯇꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯉꯥꯛꯀꯅꯤ ꯍꯥꯏꯕ ꯂꯩ ꯃꯁꯤ ꯍꯥꯏꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯄꯨꯝꯅꯃꯛꯄꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯂꯥꯏꯔꯕ ꯈꯛꯇꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯉꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯩ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯀꯣꯔꯧ ꯉꯥꯟꯕ ꯅꯨꯡꯁꯤꯔꯕꯒꯤ ꯏꯅꯥꯎ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯨꯝꯕꯅ ꯋꯤꯁ ꯄꯤꯔꯦ ꯀꯥꯏꯅ ꯁꯥꯎꯕꯤꯒꯅꯨ ꯌꯥꯝ ꯐꯩ ꯌꯥꯝ ꯊꯥꯒꯠꯂꯤ ꯊꯤꯔꯕ ꯃꯇꯝꯗ ꯀꯅꯥꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯌꯥꯝꯕ ꯖꯣꯇꯤꯟ ꯑꯩꯗꯤ ꯑꯗꯨꯝ ꯆꯨꯝꯃꯒ ꯆꯨꯝꯃꯦ ꯂꯥꯜꯂꯒ ꯂꯥꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯒꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯏꯌꯣꯟ ꯀꯌꯥꯗꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯂꯥꯛꯇꯅꯁꯨ ꯀꯅꯥ ꯇꯧꯔꯒꯁꯨ ꯑꯩꯗꯤ ꯆꯨꯝꯃꯗꯤ ꯆꯨꯝꯃꯦ ꯑꯗꯨꯝ ꯍꯥꯏꯒꯅꯦ ꯅꯣꯏꯒꯨꯝꯕ ꯑꯉꯥꯡ ꯊꯣꯛꯂꯛꯑꯝꯗ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯦ ꯃꯈꯥ ꯌꯥꯝ ꯁꯥꯡꯊꯔꯝꯒꯗꯕꯅꯤ ꯃꯈꯥ ꯌꯥꯝ ꯁꯥꯡꯊꯍꯟꯗ꯭ꯔꯤꯁꯦ ꯅꯣꯏꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯄꯗꯒꯤ ꯃꯈꯥ ꯁꯥꯡꯊꯍꯟꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯅ ꯂꯥꯛꯄꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯀꯅꯃꯤꯛꯇ ꯌꯥꯎꯁꯜꯂꯛꯄ ꯑꯉꯥꯡꯈꯩ ꯌꯥꯎꯔꯤꯕꯁꯤꯡꯁꯤ ꯃꯁꯛ ꯈꯪꯇꯣꯛꯑꯣ ꯃꯁꯛ ꯊꯤꯗꯣꯛꯑꯣ ꯁꯤꯅ ꯅꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯄꯤꯄꯜꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯇꯧꯗꯤ ꯇꯧꯗꯦ ꯇꯧꯔꯛꯅꯕ ꯍꯣꯠꯅꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇꯧꯍꯟꯒꯅꯨ ꯅꯣꯏꯗꯤ ꯍꯌꯦꯡꯋꯥꯏ ꯄꯨꯝꯅꯃꯛꯇ ꯅꯣꯏꯁꯦ ꯑꯗꯨꯝ ꯂꯩꯍꯧꯔꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯔꯕꯅꯤ ꯑꯣꯏꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯃꯅ ꯉꯁꯤ ꯃꯥꯂꯦꯝꯁꯤꯗ ꯍꯤꯁꯇꯣꯔꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯇꯧꯔ ꯂꯩꯍꯧꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯐꯦꯂꯣꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯄꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝꯁꯤ ꯏꯊꯧ ꯊꯣꯛꯇꯕ꯭ꯔꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯃꯥꯟꯅꯕ ꯖꯥꯇꯤ ꯑꯃ ꯁꯦꯝꯕꯁꯤꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯌꯦꯡꯁꯤ ꯅꯨꯄꯤ ꯂꯥꯟꯅꯤ ꯍꯥꯏ ꯏꯃꯥꯅ ꯀꯠꯊꯣꯛꯄ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯪꯖꯕ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯦ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯗꯣꯛꯄ ꯕ꯭ꯔꯤꯇꯤꯁꯀ ꯏꯟꯗꯤꯌꯥꯒ ꯀꯣꯂꯣꯅꯤꯌꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯆꯦꯡ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯅꯨꯄꯤ ꯂꯥꯟꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯉꯁꯤꯒꯤ ꯅꯤꯡꯁꯤꯡꯒꯗꯕ ꯍꯌꯦꯡ ꯅꯨꯄꯤ ꯂꯥꯟ ꯅꯨꯃꯤꯠꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯤꯗ ꯌꯥꯗꯦꯅ ꯇꯧꯈꯤꯕꯅꯤ ꯂꯥꯟꯒꯤ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯂꯥꯟꯁꯦ ꯉꯁꯤꯁꯨ ꯊꯣꯛꯂꯛꯏꯅꯤ ꯁꯨꯄꯔ ꯐꯥꯏꯟ ꯈꯔ ꯆꯥꯔꯒ ꯈꯔ ꯇꯧꯔꯒꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯗꯕ
ꯍꯌꯦꯡ ꯅꯨꯄꯤ ꯂꯥꯟꯒꯤ ꯁꯦꯔꯦꯃꯣꯅꯤ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯁꯨꯖꯂꯇꯥ 이마수 광비우 이마오이나 수절랐다 이마나수 깐나 호트는 쟤는 혼나비리 하이행시 누필란기 아생 마삭담 말라 아까도리버니 나나 이마 수절랐다수 광비우 너 광비라가 하이행시 누필란기니 이마락대기 아토비 아나 누필란 하이버시 아코이나 찡짝 ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯑꯩꯗꯤ ꯈꯪꯗꯦ ꯅ ꯍꯌꯦꯡꯗꯤ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯍꯌꯦꯡ ꯀꯔꯤ ꯐꯪꯁꯟ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯣ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯗꯒꯤ ꯅꯍꯥꯟ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯇꯦ ꯑꯗꯨꯒ ꯅꯨꯄꯤ ꯂꯥꯟꯁꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯇꯣꯏꯅꯤ ꯃꯗ ꯄꯥꯡꯊꯣꯛꯀꯗꯣꯏꯁꯤ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯆꯦꯡ ꯆꯥꯛ ꯆꯥꯗꯕꯗꯣ ꯑꯗꯨꯁꯨ ꯀꯥꯏꯟꯁ ꯑꯣꯐ ꯅꯨꯄꯤ ꯂꯥꯟ ꯃꯈꯜ ꯑꯃꯅꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯄꯤ ꯂꯥꯟꯁꯤꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯂꯥꯟ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯀꯣꯏꯁꯟꯅꯤ ꯅꯨꯅ ꯉꯁꯤꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯉꯦ ꯃꯌꯥꯝ ꯇꯧꯔꯦ ꯃꯁꯤꯅ ꯁꯥꯟꯇꯤ ꯊꯨꯒꯥꯏꯕꯒꯤ ꯋꯥ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯃꯨꯟꯅ ꯈꯪꯕꯤꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒꯤ ꯃꯥꯏꯑꯣꯟꯁꯤꯅ ꯃꯀꯨꯡ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯆꯠꯀꯗꯣꯏꯅꯤ ꯃꯌꯥꯝ ꯆꯠꯅꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯄꯥꯕ꯭ꯂꯤꯛꯅꯤ ꯍꯌꯦꯡ ꯅꯨꯄꯤ ꯂꯥꯟꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯂꯥꯟꯁꯤꯗꯤ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯁꯤꯅ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯏꯁꯇꯦꯇꯁꯇ ꯌꯥꯎꯗꯅ ꯈꯣꯠꯇꯧꯕꯗꯤ ꯅꯠꯇꯦ ꯃꯄꯥꯟ ꯂꯝꯗ ꯆꯦꯡ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯂꯥꯟꯅ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦ ꯉꯥꯛꯇꯪ ꯉꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯍꯌꯦꯡꯁꯤꯅ ꯅꯣꯏꯅ ꯃꯌꯥꯝ ꯍꯥꯏꯅꯗ꯭ꯔꯣ ꯀꯩꯅꯣꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯤ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯂꯥꯟꯅ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯈꯪꯗꯦ ꯃꯌꯥꯝ ꯍꯥꯏꯗꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣই ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤ ꯃꯥꯡꯗ ꯇꯥꯔꯤꯕꯅꯤꯅ ꯅꯨꯄꯤ ꯂꯥꯟꯁꯤ ꯄꯥꯡꯊꯣꯛꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯅꯨꯄꯤ ꯂꯥꯟꯁꯤ ꯄꯥꯡꯊꯣꯛꯐꯝꯗꯤ ꯊꯣꯛꯇꯕꯅꯦꯕ ꯃꯁꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯂꯥꯟꯁꯤ ꯄꯥꯡꯊꯣꯛꯑꯔꯣꯏ ꯍꯟꯗꯛꯇꯤ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯑꯔꯣꯏ ꯅꯪꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯅ ꯑꯩꯒꯤ ꯑꯦꯅꯤ ꯕꯣꯠ ꯁꯥꯏꯠ ꯑꯍꯨꯝꯃꯛꯇ ꯃꯔꯤꯃꯛꯇ ꯂꯩꯕꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯑꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄꯤꯕ ꯉꯝꯕꯗꯣ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯏꯃꯥꯁꯤꯡꯁꯤꯅ ꯈꯪꯕꯤꯌꯨ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯃꯣꯏꯁꯤꯡꯁꯤꯗꯤ ꯀꯌꯥꯝ ꯊꯤꯅ ꯋꯥꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯔꯒ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯡꯁꯤꯡ ꯄꯨꯔꯥ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯝꯃꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯐ꯭ꯔꯤꯗꯝ ꯐꯦꯇꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯒ ꯃꯔꯤ ꯌꯥꯝ ꯂꯩꯅꯩꯌꯦꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯁꯨ ꯃꯔꯤ ꯌꯥꯝ ꯂꯩꯅꯩꯌꯦꯕ ꯍꯌꯦꯡꯁꯤ ꯅꯣꯏꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯄꯤꯄꯜꯁꯤꯡꯁꯤꯅ ꯍꯌꯦꯡꯁꯦ ꯇꯉꯥꯏ ꯐꯗꯅ ꯁꯤꯇꯪꯒ ꯂꯦꯞꯄꯤꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇ ꯄꯥꯝꯖꯗꯅ ꯍꯥꯏꯖꯕꯅꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯗ ꯑꯩꯅ ꯊꯝꯖꯔꯤ ꯑꯩ ꯀꯩꯁꯨ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯄꯨꯂꯤꯁꯅ ꯍꯌꯦꯡ ꯐꯥꯕ ꯌꯥꯏ ꯄꯨꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯍꯥꯏꯁꯤ ꯑꯗꯨꯝ ꯐꯥꯗꯅꯤ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯕꯅꯤ ꯍꯥꯏꯀꯦ ꯍꯥꯠꯆꯈ꯭ꯔꯁꯅꯨ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯃꯤꯅ ꯏꯁꯩ ꯇꯧꯕꯗꯤ ꯍꯦꯛ ꯊꯤꯡꯖꯤꯟꯕꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯁꯟꯒꯨꯝꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯇꯧꯕꯇꯕꯨ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯃꯗꯤ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯅꯨꯄꯤ ꯂꯥꯟ ꯄꯥꯡꯊꯣꯛ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯊꯤꯡꯕꯩ ꯃꯔꯝꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯔꯤꯕꯁꯤꯗꯤ ꯆꯥꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯗꯨꯗ ꯄꯣꯠ ꯊꯥꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯗꯩ ꯊꯣꯛꯈꯤꯕ ꯂꯥꯟꯗꯨꯕꯅꯦꯕ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯦ
ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯁꯤ ꯆꯥꯕ ꯐꯪꯗꯗꯅ ꯃꯌꯨꯝꯐꯥꯎ ꯍꯟꯖꯤꯟꯕ ꯉꯝꯗꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯅꯤꯗꯅ ꯃꯁꯤ ꯔꯤꯃꯥꯏꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯋꯥꯐꯝꯁꯦ ꯑꯩ ꯁ꯭ꯋꯥꯏ ꯍꯥꯏꯔ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯅ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯄꯨꯊꯣꯛꯇꯅ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯌꯦꯡ ꯄꯥꯡꯊꯣꯛꯄꯤꯒꯗꯕ ꯅꯨꯄꯤ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯇꯨꯈꯠꯄꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈꯤꯕ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯊꯣꯛꯈꯤꯕ ꯂꯥꯟꯗꯨꯅꯦ ꯅꯨꯄꯤ ꯂꯥꯟꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯂꯥꯟꯅꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯍꯧꯁꯤꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯂꯥꯟꯅꯦ ꯍꯌꯦꯡꯁꯤꯅ ꯅꯨꯄꯤ ꯂꯥꯟ ꯁꯦꯔꯦꯃꯣꯅꯤ ꯄꯥꯡꯊꯣꯛꯄꯤ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯐꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯀꯔꯝꯕ ꯈꯣꯜꯂꯥꯎꯅꯣ ꯏꯃꯥ ꯏꯕꯦꯟ ꯍꯣꯏꯅꯗꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯃꯅꯤ ꯂꯤꯗꯔꯁꯤꯡꯁꯤ ꯃꯌꯥꯝ ꯑꯃꯅ ꯂꯤꯗꯔ ꯌꯥꯎꯗꯕꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗꯒꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯂꯧꯕꯤꯌꯨ ꯃꯣꯏꯒꯤ ꯃꯣꯠ ꯑꯝꯇꯁꯨ ꯂꯥꯎꯍꯟꯁꯦ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯅꯕꯨꯡ ꯖꯣꯇꯤꯅ ꯋꯥ ꯑꯝꯇ ꯍꯥꯏꯖꯔꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤ ꯀꯪꯂꯥꯗꯒꯤ ꯁꯤꯐꯥꯏ ꯂꯧꯊꯣꯛꯈꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯜꯒꯤ ꯗꯤꯁꯤꯖꯟ ꯇꯧꯔꯒ ꯉꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯆꯤꯇꯔꯟꯖꯟꯅ ꯉꯁꯤ ꯃꯁꯥꯗ ꯀꯦꯁꯤꯟ ꯍꯩꯖꯤꯟꯖꯔꯒ ꯊꯥꯎ ꯍꯩꯖꯤꯟꯖꯔꯒ ꯁꯤꯈꯤꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯕꯨ ꯀꯩ ꯀꯥꯟꯅꯔꯨꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯉꯥꯡꯈꯩ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯄꯩꯁꯥ ꯑꯃꯠꯇꯁꯨ ꯐꯪꯗꯕꯤꯗ ꯃꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯊꯥꯒꯠꯂꯤ ꯍꯥꯏꯕ ꯈꯛꯇꯪ ꯉꯥꯏꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯣꯏ ꯀꯥꯏꯗ ꯀꯩ ꯆꯥꯔꯝꯒꯅꯤ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯖꯣꯇꯤꯅ ꯅꯨꯡꯁꯤꯔꯕ ꯏꯃꯥꯒꯤ ꯏꯔꯝꯗꯝꯁꯤꯗ ꯄꯣꯛꯆꯕꯗ ꯅꯨꯄꯤ ꯂꯥꯟꯅ ꯀꯥꯏꯅ ꯍꯌꯦꯡꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯗ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯑꯩꯈꯣꯏꯅ ꯁꯤꯐꯧ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯩ ꯁꯥꯎꯒꯜ ꯑꯝꯇꯪ ꯂꯥꯎꯕꯤꯔꯒꯁꯨ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯍꯣꯝ ꯏꯁꯇꯦ ꯑꯣꯏꯗꯕꯅꯤꯅ ꯃꯣꯏꯒꯤ ꯈꯟꯕꯤꯔꯒ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯋꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯁꯨꯃꯥꯏꯅ ꯌꯥꯏ ꯍꯥꯏꯅ ꯁꯨꯝ ꯃꯈꯥ ꯆꯠꯊꯕꯁꯦ ꯌꯥꯝ ꯀꯨꯏꯈꯔꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯆꯠꯊꯕꯤꯗꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯁꯥꯁꯟꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯇꯥꯏꯕꯪꯁꯤꯅ ꯂꯩꯔꯤꯒꯦ ꯁꯥꯁꯟ ꯍꯥꯏꯕꯗꯨꯗꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯇꯣꯉꯥꯟꯗꯕ ꯑꯣꯏꯔꯒꯁꯨ ꯁꯥꯁꯟ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯞꯁꯤꯗꯤ ꯀꯥꯏꯍꯟꯒꯨꯝꯁꯦ ꯍꯥꯏꯕ ꯐꯣꯀꯁ ꯄꯤꯖꯍꯟꯅꯤꯡꯉꯤꯕꯗꯤ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯌꯥꯎꯍꯟꯕ ꯑꯃ ꯆꯪꯉꯦ ꯃꯁꯤꯗꯩꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯕꯨꯁꯨ ꯋꯥꯔꯗꯤ ꯃꯣꯏꯗꯤ ꯀꯌꯥꯝ ꯋꯥꯔꯝꯕꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯇꯧꯔꯕꯅꯤ ꯑꯗꯥ ꯇꯧꯔꯕꯅꯤ ꯁꯤꯝꯇꯪꯒ ꯇꯧꯕꯤꯔꯅꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯌꯦꯡꯒꯤ ꯐꯪꯁꯟꯁꯤ ꯀꯩꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯅꯣꯏꯅ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯇꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯕꯨꯗꯤ ꯀꯩꯗꯧꯔꯨꯅꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯅꯨ ꯑꯗꯨ ꯉꯁꯤꯁꯤ ꯆꯍꯤ 2-3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯅ ꯑꯃꯗ ꯇꯥꯏꯅꯔ ꯀꯩ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯅꯣꯏꯁꯨ ꯅꯁꯥ ꯊꯣꯛꯂꯛꯑꯦ ꯅꯁꯥ ꯊꯣꯛꯑꯣ ꯑꯩꯕꯨ ꯂꯥꯏꯞ ꯌꯥꯝ ꯊꯥꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯅꯣꯏ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯂꯩꯔꯒ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯆꯥꯔꯒ ꯊꯛꯑꯒ ꯂꯩꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯝꯗ ꯇꯧꯕꯤꯅꯦ ꯀꯟꯇꯦꯁ ꯇꯧꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯤꯅꯗꯤ ꯎꯁꯤꯠꯇꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ ꯊꯧꯑꯣꯏꯗꯕ ꯃꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨ ꯉꯥꯡꯅꯤꯡꯉꯦ ꯉꯥꯡꯖꯁꯅꯨ ꯑꯩꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤ ꯉꯁꯤ
ꯀꯅꯥꯒꯨꯝꯕ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯐꯠꯇꯕꯅꯤ ꯈꯜꯂꯒꯁꯨ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕ ꯈꯔ ꯂꯩ ꯇꯧꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯨꯝꯕꯅ ꯃꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯑꯗꯨꯅ ꯉꯁꯤ ꯃꯃꯤꯡ ꯃꯊꯥ ꯄꯟꯗꯅ ꯉꯥꯡꯒꯤꯃꯛꯇꯁꯨ ꯁꯥꯎꯕꯤꯒꯅꯨ ꯅꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯒꯤꯅꯤ ꯉꯥꯡꯕ ꯉꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯌꯦꯡ ꯅꯨꯄꯤ ꯂꯥꯟ ꯇꯧꯒꯗꯕꯗ ꯏꯃꯥ ꯁꯨꯖꯂꯇꯥ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯤꯁꯦ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏꯗ ꯉꯁꯤ ꯐꯪꯁꯟ ꯄꯥꯡꯊꯣꯛꯄ ꯍꯥꯏꯔꯤꯁꯤꯡꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯆꯦ ꯏꯆꯟꯁꯤꯡꯁꯤꯒꯤ ꯃꯣꯏꯗꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕꯤꯕ꯭ꯔꯥ ꯍꯪꯕꯤꯕ꯭ꯔꯥ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯀꯥꯏꯅ ꯈꯟꯅꯕꯤꯔꯕꯁꯨ ꯌꯥꯝ ꯐꯩꯌꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ 이슈ꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯁꯥꯏꯠ ꯃꯣꯏꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯆꯪꯉꯦ ꯑꯗꯨꯕꯨ ꯃꯁꯤ ꯂꯧꯕꯤꯗꯅ ꯑꯇꯥ ꯑꯩꯒꯤ ꯐꯪꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨ ꯑꯗꯥꯅꯤ ꯀꯥꯏꯅ ꯇꯧꯕꯁꯤꯗꯤ ꯅꯅꯥꯎ ꯖꯣꯇꯤꯟ ꯅꯆꯥ ꯖꯣꯇꯤꯟꯗꯤ ꯀꯌꯥ ꯄꯥꯝꯖꯗꯗꯅ ꯑꯩ ꯋꯥꯐꯝꯁꯤ ꯊꯝꯖꯕꯅꯤ ꯁꯤ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯔꯥ ꯁꯤꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯥꯛꯆꯁꯅꯨ ꯏꯃꯥ ꯁꯨꯖꯂꯇꯥꯗꯤ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯅꯣꯏ ꯊꯣꯛꯂꯛꯑꯒ ꯋꯥ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯀꯅꯤ ꯑꯃꯨꯛ ꯇꯧꯁꯜꯂꯛꯀꯅꯤ ꯀꯩꯅꯣ ꯈꯪꯗꯕ ꯇꯧꯁꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥ ꯑꯃ ꯉꯥꯏꯍꯥꯛ ꯂꯩ ꯋꯥ ꯑꯃ ꯑꯗꯨ ꯁꯛꯄꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯣꯏꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯑꯁꯦꯡꯕ ꯈꯔ ꯍꯥꯏꯕꯁꯨ ꯃꯇꯝ ꯑꯣꯏꯔꯦꯗꯅꯀꯣ ꯑꯉꯥꯡꯅꯤ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯂꯥꯜꯂꯦꯅ ꯖꯁꯃꯦꯟ ꯄꯤꯕ ꯃꯃꯥ ꯑꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯦꯔꯤ ꯇꯧꯕ ꯕꯥꯏꯟꯗꯤꯡ ꯇꯧꯕ ꯑꯁꯤꯃ ꯇꯣꯛꯊꯣꯛꯄꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯁꯦꯂꯦꯕ꯭रिꯇꯤꯁꯦ ꯁꯦꯂꯦꯕ꯭रिꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯂꯦꯕ꯭रिꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯁꯤꯁꯦ ꯍꯌꯦꯡ ꯂꯣꯏ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ माꯂꯦꯝ ꯄꯨꯝꯅꯃꯛ ꯈꯪꯍꯧꯔꯒꯗꯕ ꯌꯥꯝ ꯂꯨꯕ ꯊꯧꯔꯝ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯍꯌꯦꯡ ꯈꯪꯕꯤꯒꯅꯤ ꯁꯤꯗ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯃꯇꯝꯅꯦ ꯏꯃꯥꯒꯤ ꯊꯧꯗꯥꯡꯅ ꯀꯥꯏꯗꯅ ꯀꯥꯏꯐꯥꯎ ꯂꯧꯏ 이마나 마차싱시부 kaya nungshige 하베도 하이행기 타우람세 우거도이네 하베세 ngasi aina opoli ai pe paljing da hairam ga hayengi taumji kyam lui natra kyam laige habedo aduki matik ti lui mama na macha sin kyam nungchige habedo hayengi taum na khangana sida kana na mama no kana na oyoko mama na kana no apokwi na kana no hayeng loi khangana hayengdi ana masigi maramda ima people sing tabiu hayeng pangthokadaba thoramjidi akoidagi cheng tangba chengjima palam thadokhiba madagi nupilan thokibani nupilan sina manipuri ningkha tambaga karigama matamda nupilan ga mai leinate singwa ima meyam tabiyo hayeng tagudoba thoramjidi akoidagi british ka kaiga troga mayang macha ka troga india government ga troga matamduda cheng puthokibadagi cheng chaningai leitabadagi mahajur meyam puthokibadagi thokibadagi tholakhiba irang dubune nupilan haise 누가 하이리버 타럼지 하잉 방톡거도이네 마다 아코이다 마니푸르다 레이리바 시츄에이션 시가 까리 머리 레이네게 하베도 이마 아파부 이마 매암 레이드라 마니푸르다 간텐 팜비 이마 눅시비 이마 매암 레이드라 이마기 타과이 타우당지 하잉 뻔네 잉미네세 하잉 떠거도이시 마시기 방톡거다바 눅기여바 한톡디 아코기 시행칭시마 파는데 비톡이바 마데 톨럭키발라네 누나 하잉네 방톡거되버 토럼지나 까이 마이 방톡거되노 하이버도 잉미네르시 ngasi 릴리프 캠데 레비립 시나우싱 पुनः ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯀꯥꯏꯕꯧ ꯗꯥꯏꯇ ꯂꯧꯏ ꯀꯃꯥꯏꯅ ꯀꯥꯏꯕꯧ ꯗꯥꯏꯇ ꯂꯧꯗꯒꯦ ꯍꯥꯏꯕꯗ ꯏꯃꯥꯁꯤꯡꯁꯤꯅ ꯀꯥꯏꯗꯅ ꯀꯥꯏꯕꯧ ꯁꯦꯔꯤꯌꯁꯂꯤ ꯗꯥꯏꯇ ꯂꯧꯏ ꯂꯧꯗꯒꯦꯗꯣ ꯍꯌꯦꯡ ꯌꯦꯡꯉꯁꯦ ꯃꯁꯤ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯤ ꯌꯥꯝ ꯀꯨꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯥꯅꯤꯡꯉꯤ COVID-19 ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯣꯏ ꯃꯌꯥꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯍꯌꯦꯡ ꯌꯦꯡꯉꯁꯤ ꯍꯌꯦꯡ ꯃꯤ ꯀꯌꯥꯝ ꯇꯤꯟꯒꯦ ꯀꯌꯥꯝ ꯌꯥꯝꯅ ꯄꯨꯟꯒꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡꯈꯩꯅ ꯉꯁꯤꯐꯥꯎꯗ ꯂꯥꯟ ꯍꯧꯕꯗꯒꯤ ꯉꯁꯤꯐꯥꯎꯗ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯗꯅ ꯄꯩꯁꯥ ꯑꯃ ꯇꯧꯗꯅ sida imaasingsina kari kathen phambi ima mayamda taina mamana machana ningai tawjabani na khanbiyo masi haiba nungaitre nana tawde angangaina tawraga tawriba jingse aduba anyway hayeng yengba tari yengada akhoi yengba tari dana
ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯄꯤꯄꯜꯁꯤꯡꯅ ꯅꯣꯏ ꯍꯌꯦꯡꯁꯦ ꯃꯔꯝ ꯁꯨꯡꯆꯥ ꯑꯩꯒꯤ ꯑꯣꯏꯅ ꯅꯠꯇꯦꯀꯣ ꯐꯥꯕ ꯇꯥꯔꯦ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯑꯗꯨ ꯅꯠꯇꯦ ꯑꯗ ꯑꯉꯥꯡꯈꯩꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯆꯍꯤ 2 ꯃꯈꯥꯏ 3ꯁꯤꯗ ꯅꯨꯄꯥ ꯑꯃ ꯊꯣꯛꯄ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯅ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯀꯅꯥꯝꯇꯅ ꯎꯕꯤꯗꯦ ꯏꯃꯥ ꯃꯌꯥꯝꯅ ꯎꯕꯤꯕ ꯃꯇꯝ ꯆꯥꯔꯕꯅ ꯈ꯭ꯋꯥꯡꯆꯤꯠ ꯃꯆꯤ ꯂꯥꯡꯗꯦ ꯈ꯭ꯋꯥꯡꯆꯤꯠ ꯃꯆꯤ ꯅꯣꯏꯒꯤꯗꯪ ꯂꯥꯡ ꯂꯩꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯣꯏꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯗꯤ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯀꯩ ꯀꯥꯟꯅꯔꯨꯅꯤ ꯏꯃꯥꯅꯦꯅ ꯏꯃꯥ ꯃꯥꯟꯕꯤ ꯃꯌꯥꯝ ꯂꯩꯁꯜꯂꯒ ꯀꯩ ꯀꯥꯟꯅꯅꯤ ꯑꯁꯦꯡꯕ ꯏꯃꯥꯁꯨ ꯄꯣꯛꯁꯨ ꯄꯣꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯑꯩ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯅꯠꯇ꯭ꯔ ꯀꯩꯅꯣꯝ ꯇꯧꯕ ꯇꯥꯔꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯗꯨꯅ ꯊꯣꯛꯄꯤꯔꯛꯑꯣ ꯍꯌꯦꯡꯗꯤ ꯏꯃꯥ ꯃꯥꯟꯕꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯒ ꯅꯨꯄꯤ ꯂꯥꯟꯅꯦꯅ ꯇꯧꯔꯅꯤ ꯑꯁ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗꯤꯅꯦ ꯉꯥꯛꯊꯣꯛꯎꯅꯕꯅꯤꯅꯀꯣ ꯍꯌꯦꯡ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯄꯨꯂꯤꯁꯅ ꯌꯥꯝ ꯐꯥꯔꯦ ꯍꯥꯏꯌꯦ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯅꯣ ꯃꯌꯥꯝ ꯊꯤꯒꯠꯇꯅ ꯀꯩꯅꯣ ꯑꯦꯛ ꯃꯌꯥꯝ ꯄꯥꯟꯖꯟꯒꯅꯦꯕ ꯀꯩꯅꯣꯝ ꯇꯧꯅꯦꯅ ꯇꯧꯔꯤ ꯍꯥꯏꯔꯤꯌꯦ ꯑꯗꯨꯒ ꯏꯃꯥꯁꯤꯡ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯏꯃꯥ ꯁꯨꯖꯂꯇꯥ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯏꯃꯥ ꯁꯨꯖꯂꯇꯥꯅ ꯈꯪꯕꯤꯔꯕ ꯅꯆꯥꯅ ꯁꯨꯝ ꯔꯤꯃꯥꯏꯟ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯆꯥꯕ ꯊꯨꯡꯗꯕꯁꯤꯁꯤ ꯆꯦꯡ ꯌꯣꯟꯊꯣꯛꯄꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯕꯅꯤ 이마징 지나면 정비력도나 혼내비드나 뭐지 까나디 혼내비리 ꯅꯨꯄꯤꯕ ꯈꯣꯠꯄꯗ ꯇꯧꯕꯗ ꯏꯟꯇꯔꯦꯁꯇꯨꯅꯤꯗ ꯍꯌꯦꯡꯗꯤ ꯅꯨꯄꯤ ꯂꯥꯟ ꯇꯧꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇꯦ ꯅꯨꯄꯤꯒꯤ ꯁꯃꯥꯖꯇ ꯁꯣꯛꯊꯔꯕ ꯁꯃꯥꯖꯇ ꯀꯥꯏꯊꯔꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯄꯒꯤ ꯃꯊꯧꯗꯤ ꯇꯥꯗꯦ ꯃꯔꯝꯗꯤ ꯁꯤꯗ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣꯅꯦ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯇꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯇꯩ ꯇꯥꯗꯕ ꯑꯃꯠꯇ ꯀꯧꯅꯕꯁꯨ ꯌꯥꯗ꯭ꯔꯕ ꯂꯝꯗꯝꯁꯤꯗ ꯃꯣꯏ ꯂꯩꯖꯔꯤꯕ ꯃꯤ 50,000 ꯀꯨꯀꯤ ꯑꯣꯏꯕ ꯑꯦꯅꯤ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯗ ꯃꯥꯏꯗꯤ ꯐꯦꯃꯤꯂꯤ ꯂꯩꯔꯤꯉꯩ ꯆꯠꯅꯕꯤ ꯂꯩꯔꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯄꯒꯤ ꯗꯔꯀꯥꯔ ꯀꯔꯤꯅꯣ ꯇꯉꯥꯏ ꯐꯗꯅ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯈꯥꯠꯇꯕ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯏꯗꯤꯁꯟ ꯃꯌꯥꯝ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯔꯤꯕꯁꯤꯗꯤ ꯆꯂꯥꯡꯈꯣꯡ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯌꯦꯡꯁꯤ ꯌꯦꯡꯁꯤ ꯏꯃꯥ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯍꯌꯦꯡꯗꯤ ꯈꯪꯉꯅꯤ ꯌꯦꯡꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯅꯦ ꯑꯗꯨꯅ ꯑꯩ ꯑꯦꯝ ꯁꯣꯔꯤ ꯑꯩ ꯊꯝꯖꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯥꯏꯗꯅ ꯇꯧꯒꯦꯅ ꯇꯧꯋꯦ ꯍꯥꯏꯗꯅꯁꯨ ꯊꯣꯏꯗꯣꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯁꯤꯡꯅꯗꯅ ꯀꯩꯗꯧꯅ ꯉꯥꯡꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯀꯤꯖꯔꯦ ꯍꯌꯦꯡ ꯍꯦꯛꯇ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯌꯥꯏ ꯐꯥꯗꯤ ꯐꯥꯕꯤꯒꯅꯨ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯍꯤꯔꯝ ꯑꯃꯠꯇ ꯀꯥꯏꯕ ꯅꯠꯇꯦ ꯃꯁꯤꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯃꯤꯅ ꯐꯥꯖꯤꯟꯗꯅ ꯈꯣꯠꯆꯟꯅ ꯇꯧ ꯇꯥꯔꯒꯗꯤ ꯇꯨꯡꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯇꯅ ꯁꯃꯥꯖꯁꯤ ꯀꯔꯤ ꯑꯑꯣꯟꯕ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯕ ꯉꯝꯒꯅꯤ ꯐꯥꯒꯅꯨ ꯐꯥꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯕꯖꯥꯔꯗ ꯆꯠꯂꯣ ꯄꯣꯠ ꯑꯃ ꯂꯩꯒꯦꯅ ꯆꯠꯂꯣ ꯃꯣꯏ ꯃꯁꯤ ꯄꯨꯇꯧ ꯇꯧꯅꯕ ꯑꯃ ꯍꯦꯛ ꯇꯧꯒꯨꯝꯕ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯨꯏꯔꯦ ꯋꯥꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯏꯃꯥꯁꯤꯡ ꯂꯥꯞꯅ ꯇꯥꯝꯅ ꯂꯂꯣꯟ ꯏꯇꯤꯛ ꯂꯥꯛꯆꯕ ꯏꯃꯥꯁꯤꯡꯁꯤ ꯃꯐꯝꯗ ꯑꯩꯅ ꯊꯝꯖꯔꯤ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗꯕ ꯏꯊꯧꯅꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯇꯧꯔꯒ ꯇꯧꯃꯤꯟꯅꯁꯤ ꯃꯁꯤꯃꯛꯇꯪꯗꯤ ꯃꯥꯂꯦꯝꯗ ꯄꯦꯄꯔꯗ ꯀꯩꯗ ꯍꯥꯞꯄꯒ ꯀꯩꯗꯧꯔꯒ ꯇꯧꯁꯤ ꯑꯗꯨꯒ ꯙꯨꯝꯊꯥꯡꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯧꯅꯤꯡꯍꯟꯅꯤꯡꯗꯦ ꯃꯁꯤ ꯇꯧꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯀꯝꯇ ꯂꯩ ꯏꯆꯤꯟ ꯄꯨꯟꯅ ꯌꯥꯎꯔ ꯇꯧꯃꯤꯟꯅꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯒꯣꯔꯃꯦꯟꯒꯤ ꯍꯦꯟꯗꯜ ꯇꯧꯔꯒ ꯄ꯭ꯔꯁꯤꯗꯦꯟ ꯂꯥꯛꯀꯅꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯥꯛꯄꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯄ꯭ꯔꯁꯤꯗꯦꯟꯅ ꯇꯧ ꯍꯥꯏꯅ ꯇꯧꯕꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯔꯥ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯗꯕ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤꯗ ꯊꯤꯡꯕꯗꯤ ꯅꯠꯇꯦꯕ ꯊꯤꯡꯉꯦꯅ ꯐꯥꯕ ꯌꯥꯏ ꯑꯩ ꯊꯤꯡꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯦꯅꯤꯕꯣꯗꯤ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤ ꯉꯥꯏꯃꯤꯟꯅꯔꯁꯦ ꯁꯨꯕꯦꯗꯤꯟ ꯒꯨꯗ ꯅꯥꯏꯠ